Welcome back everyone. Mayambu taramna okjari. Ngasi so amok aikhoigi Manipuri story collection gi writer singi maraktagi ama laukhatjaraga writer asigi wari ama khudol tamjage wari asi pathokjaba matamda soikibalan kiba yawrabasu mayam pumnamak na ngakpiyu adudi hosi wari du khudol tamjarage leizare Arun Samurai latpamgi nangna arangpham. Ahing ado pangtheng thengbamakti natri pung matpan adwai muk taramlani lairik marol thamliba table duda makhut ani changna ngaklaga karigumba khara yengduna jingarel do famlambani phone gi notification lakpagi makholna yenglamba mi engdu hongkhre naganda thamliba mobile du paikhatuna yengi sayon bigi message oirambaduda hangdoktuna yenglui message to gi warolda asumna irami ai maga toknarage leple chingarel sor amuk tang sangna chingkhatlaga honthai yenglamba lairik tu sukhumjille adoga magi phamung leiriba aduda hipthana call tawsali sayon bida amadusu paikhallaktuna tanik pa khonjal na hairei ai yam ikaire mahabu nungsibase ai ngamgadaba mantre amu kedonarage noini ai bomba leitabi amagum mana uri ikai khangdabi isagi oisabe thibi sutare se ai wa haige mana kari haire ino ai fazana gyan tanaba mabu haige sayon bi kapli makha tarei hairunu karisu ai maga makha tana loina pangamara mani pirama pochai singse nangda khara mangonda bithoko engasidi pukning yam nungsi chinga nangi ma yenglagan nungsi bagi lambi se khong thang ki bani ai bu sakat jagat pangya ya ban bi oina khalamal sauri ni haiduna ma nang ning bangang ba sauba pharaga ai ba mung themba angang macha go mithai pizaraga themagi ma ong do nungsi bagi ma phamdadi madu yaroi khara tambi ai thamaki asi haiduna phone do kakre wahi amattasu makhatana haihauba ngamdraba chingarel do wakhal ngha khalli mihin bada phone tawsira tawroisira khanjana ringi mihin bagi ko laksali masu phatpai khali noya mukedonarage wahi do tabada aduma khangli sayon biga wari saramgani haiba aduna masu hairei amaduna kari mu tawsinarame tawsinadabadi ai khangdi adubu kharadi kapokpani ainarabani kitang ngangmaga kapsinnadoiga aina luna tawbasida naw chawre farasu phatrasu tha manga di suredana khangnarise magi apamba khuding aina loina tawri magi harawnaba mana penaba aina tawdabu kari lege nangsu khangliduni ta tapna duma khummi chingarelsu khangi nangna mabu pamjaba nungsiba ai loina khangi ita aduna bu nangonda leizaradi masu nungaigani khanna nangna pamjabagi matung inna noini khangna hankibani nupana hagi hengo di adum pangtok tongni film gini drama gini haidana matam ayamba aduda thadaraga leini mana bharawradi khanna ai magi music video ani suredana producer oirisa aduda sunate film su kuman gi adum hairi pumnamak mana ibu nungsinaba tawkhiba ngaktani adu itawna yaningdaba karino ma tawrisina aina haibo amta yadema wari sara su chille harage ekta thamkini khitang romance tawruraga hainadena aibu chopata halani aise yam chopo ina su khanba ma tawrise asuk yam magi da mang tawri mayamse nungsibaini haise ma khangdi chingkhei no fet tawraga nate nangbu selfie nungfi video call tawse yadena sawba mansilebo nungsinaradi thajanaradi madusu yafam thokpani adogi wanate saunarise moigi shooting duda mitnaba henjinba mayam yawrido aina tawnu hairasu chamna khanba tamu hairakani mana tawragana hekta yaba aina tawragana aibu fate haiba sibu phagiraba ado nangbo hoji kari khalige aina bu kari khani sauningbai panga ngangliba haiduni mana ga toknarase hairaga aina yadaw nate aigi mangan khiba matamdi aremba tahanba yaroi sum saunaraga kaidongne ai mabu chelange khalle chingkhei ngahak tumin leiraga hairei chenbade kaisu kaidi aduda masana yaragadi chalanningi itaw aigi wadi
ꯃꯥ ꯑꯩ ꯅꯨꯡꯁꯤꯅꯔꯤꯁꯤꯕꯨ ꯃꯁꯥꯅ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯗꯅ ꯆꯦꯟꯕ ꯐꯥꯎ ꯑꯃꯨꯛ ꯀꯔꯥꯝꯅꯤ ꯍꯥꯏꯗꯣꯏꯔ ꯇꯧꯏꯁꯦ ꯈꯪꯗꯦ ꯏꯇꯥꯎ ꯑꯩ ꯏꯇꯥꯎꯒꯤ ꯃꯥ ꯌꯦꯡꯂꯒ ꯈꯥꯡꯕꯅꯤ ꯑꯩꯁꯨ ꯅꯨꯄꯤ ꯃꯌꯥꯝ ꯈꯪꯅꯈ꯭ꯔꯦ ꯀꯣꯏꯅꯔꯛꯈ꯭ꯔꯦ ꯃꯥꯒꯤ ꯏꯒꯣꯁꯤꯗꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ ꯑꯩ ꯃꯥꯕꯨ ꯂꯧꯗꯅꯗꯤ ꯇꯣꯛꯑꯔꯣꯏ ꯏꯅꯥꯛꯇ ꯂꯩꯔꯒ ꯃꯔꯥꯏꯅ ꯁꯦꯝꯗꯣꯛꯆꯔꯛꯀꯅꯤ ꯁꯤꯗ ꯑꯩꯅ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯑꯩ ꯋꯥꯗꯤ ꯂꯥꯟꯅ ꯈꯟꯅꯅꯨ ꯐꯖꯅ ꯍꯥꯏꯅꯧ ꯅꯣꯏꯅꯤ ꯊꯣꯡꯅꯧꯁꯤꯗ ꯂꯩꯔꯦ ꯐꯔꯦ ꯏꯇꯥꯎ ꯑꯗꯣ ꯃꯥꯅꯕꯨ ꯀꯩ ꯍꯥꯏꯔꯛꯀꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯍꯥꯏꯔꯛꯇꯦ ꯅꯪꯒ ꯁꯥꯎꯅꯩ ꯅꯪꯅ ꯃꯥꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯎꯕ ꯃꯥꯜꯂꯦ ꯏꯀꯥꯏꯔꯤ ꯁꯤ ꯈꯛꯇꯅꯤ ꯍꯥꯏꯔꯝꯕ ꯃꯤꯍꯦꯟꯕ ꯅꯣꯛꯂꯒ ꯏꯀꯥꯏꯅꯤ ꯇꯧꯁꯤꯟꯅꯩ ꯑꯣꯏꯔꯝꯅꯤ ꯅꯪꯁꯨ ꯑꯩꯈꯣꯏ ꯃꯔꯛꯁꯤꯗ ꯃꯊꯥ ꯁꯥꯍꯜꯂꯦ ꯊꯨꯅ ꯍꯣꯡꯅꯕ ꯑꯩ ꯂꯥꯏꯕꯛ ꯌꯦꯡꯂꯒꯦ ꯏꯇꯥꯎ ꯃꯪ ꯐꯔꯣ ꯒꯨꯗ ꯅꯥꯏꯠ ꯏꯇꯥꯎ ꯐꯣꯟ ꯊꯝꯅꯈ꯭ꯔꯕ ꯇꯨꯡꯗ ꯆꯤꯡꯉꯥꯔꯦꯜ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯐꯝꯂꯒ ꯂꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ ꯃꯥꯁꯨ ꯑꯗꯨꯕꯨ ꯀꯨꯏꯅ ꯈꯜꯂꯨꯗ꯭ꯔꯦ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝ ꯇꯦꯕꯜ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯠꯇꯨꯅ ꯐꯝꯊꯩ ꯉꯁꯥꯏ ꯌꯦꯡꯂꯝꯕ ꯂꯥꯏꯔꯤꯛꯇꯣ ꯃꯈꯥ ꯆꯠꯊꯈꯤ ꯁꯣꯝꯗꯅ ꯁꯥꯌꯣꯟꯕꯤ ꯐꯣꯟꯗ ꯆꯤꯡꯉꯥꯔꯦꯜꯒ ꯃꯈꯣꯏ ꯑꯅꯤ ꯅꯝꯈꯤꯕ ꯐꯣꯇꯣꯗꯣ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯆꯤꯟꯗꯁꯨ ꯄꯦꯟꯗꯅ ꯁꯣꯜꯂꯤ ꯀꯔꯤꯒꯤ ꯅꯪꯁꯦ ꯑꯁꯨꯛ ꯅꯨꯡꯁꯤꯕꯅꯣ ꯅꯪꯅ ꯑꯩꯕꯨ ꯀꯦꯌꯔ ꯇꯧꯕꯤꯕ ꯑꯗꯨꯝꯅ ꯀꯅꯥꯅꯁꯨ ꯑꯩꯕꯨ ꯇꯧꯔꯛꯇꯦ ꯅꯪꯒ ꯇꯤꯟꯅꯔꯨꯕꯅ ꯃꯔꯨꯞ ꯍꯥꯏꯕ ꯃꯔꯤꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯗꯅ ꯑꯗꯨꯃꯛ ꯊꯃꯣꯏꯗ ꯉꯁꯤꯁꯨ ꯅꯪꯇꯕꯨ ꯈꯜꯂꯤ ꯑꯩꯗꯤ ꯂꯝꯍꯦꯟꯕꯤꯅꯤ ꯅꯪꯒꯨꯝꯅ ꯂꯥꯏꯔꯤꯛꯁꯨ ꯍꯩꯔꯛꯇꯦ ꯅꯪꯒꯨꯝꯅ ꯃꯔꯝꯁꯨ ꯃꯣꯛꯇꯦ ꯏꯃꯥ ꯕꯕꯥꯁꯨ ꯅꯣꯏꯒꯨꯝꯅ ꯄꯩꯁꯥ ꯄꯥꯏꯗꯦ ꯑꯋꯥꯠꯄꯗꯅ ꯊꯜꯂꯕ ꯄꯨꯟꯁꯤꯗ ꯅꯪꯒ ꯂꯣꯏꯅꯗꯨꯅ ꯑꯩ ꯁꯪꯁꯥꯔꯒꯤ ꯅꯨꯡꯉꯥꯏꯕ ꯃꯔꯛꯇ ꯍꯔꯥꯎꯅ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯖꯔꯛꯄꯅꯤ ꯑꯩꯅ ꯑꯦꯛꯇ꯭ꯔꯦꯁ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯕꯗ ꯅꯪꯅ ꯀꯌꯥꯗ ꯁꯄꯣꯔꯠ ꯇꯧꯕꯤꯈꯤꯕ ꯅꯪꯅ ꯀꯣꯏꯁꯤꯟ ꯁꯤꯟꯕꯤꯗꯨꯅ ꯑꯩ ꯃꯤꯔꯛ ꯇꯤꯟꯕ ꯈꯔ ꯉꯝꯖꯈꯤꯕꯅꯤ ꯉꯁꯤꯗꯤ ꯅꯪꯗꯤ ꯑꯣꯖꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜꯗꯣ ꯑꯣꯏꯈ꯭ꯔꯦ ꯀꯩꯁꯨ ꯂꯩꯇꯕꯤ ꯑꯩꯅ ꯅꯪꯕꯨ ꯀꯜꯂꯛꯂꯨꯕꯁꯨ ꯏꯇꯤꯛ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯔꯛꯄꯅ ꯅꯪꯅ ꯍꯥꯏꯕ ꯅꯪꯒꯤ ꯃꯔꯨꯞꯁꯦ ꯑꯩꯅ ꯈꯪꯅꯈꯤꯕꯅꯤ ꯃꯥꯗꯤ ꯅꯪꯒ ꯌꯥꯝꯅ ꯈꯦꯠꯅꯔꯝꯂꯦ ꯈꯨꯗꯣꯜ ꯈꯔꯅ ꯑꯩꯒꯤ ꯏꯁꯠꯄꯨ ꯃꯤꯠꯌꯦꯡ ꯇꯥꯔꯤ ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯕ ꯐꯥꯎꯗꯦ ꯃꯥꯗꯤ ꯑꯩꯒꯤ ꯃꯄꯥꯜꯊꯣꯡꯒꯤ ꯁꯛꯇꯝꯕꯨ ꯃꯤꯇꯥꯕꯅꯤ ꯑꯩ ꯀꯅꯥꯁꯨ ꯈꯪꯅꯕ ꯄꯥꯝꯗ꯭ꯔꯦ ꯑꯩꯅ ꯅꯪꯕꯨ ꯂꯣꯟꯅ ꯅꯨꯡꯁꯤꯖꯕ ꯊꯃꯣꯏꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤꯁꯤꯗꯤ ꯑꯗꯨꯃꯛ ꯂꯩꯔꯣꯜꯅꯨꯡꯗ ꯐꯨꯝꯗꯨꯅ ꯂꯣꯠꯈꯤꯕ ꯇꯥꯔꯗ꯭ꯔꯥ ꯈꯪꯍꯧꯗꯅ ꯁꯤꯟꯊꯔꯛꯄ ꯄꯤꯔꯥꯡ ꯃꯔꯤ ꯈꯔꯁꯨ ꯅꯨꯡꯁꯤ ꯍꯩꯇꯕ ꯈꯨꯠꯁꯥꯗꯨꯅ ꯁꯠ ꯇꯩꯊꯣꯛꯂꯤ ꯋꯥꯔꯕ ꯊꯃꯣꯏꯕꯨ ꯐꯥꯊꯔꯒꯦ ꯈꯟꯗꯨꯅ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯊꯣꯡꯅꯥꯎꯗꯨ ꯇꯝꯅ ꯂꯥꯛꯂꯒ ꯇꯨꯜ ꯑꯃꯗ ꯐꯝꯃꯤ ꯑꯍꯤꯡꯕ ꯃꯥꯂꯪꯅ ꯂꯤꯔꯤ ꯍꯨꯝꯂꯛꯄ ꯁꯥꯍꯨꯝꯗꯨꯅ ꯃꯁꯥ ꯄꯨꯝꯕꯗꯣ ꯏꯍꯟꯗꯨꯅ ꯄꯣꯊꯥꯔꯒꯦ ꯈꯜꯂꯤ ꯃꯉꯥꯎ ꯊꯤꯕ ꯁꯝꯂꯥꯡꯁꯤꯡꯗꯨꯅ ꯈꯖꯤꯛ ꯃꯥꯏꯊꯣꯡꯗꯣ ꯂꯣꯠꯁꯤꯜꯂꯧ ꯃꯇꯥꯒꯨꯝ ꯈꯨꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯤ ꯆꯥꯏꯊꯣꯛꯂꯤꯕ ꯁꯝꯂꯥꯡꯗꯣ ꯅꯥꯔꯨꯝꯗ ꯇꯞꯅ ꯌꯦꯞꯁꯤꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯀꯞꯂꯨꯕꯁꯨ ꯇꯧꯗ꯭ꯔꯦ ꯌꯦꯡꯈꯤꯕ ꯃꯥꯏꯀꯩ ꯑꯃꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯃꯥꯁꯨ ꯇꯨꯃꯤꯟ ꯐꯝꯂꯤ ꯈꯪꯗꯦ ꯀꯔꯤꯕꯨ ꯈꯜꯂꯤꯕ ꯑꯃꯝ ꯑꯉꯥꯟ ナꯏꯕ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ ꯊꯥꯖꯁꯨ ꯋꯥꯔ ꯃꯥꯜꯂꯦ ꯇꯨꯝꯊꯔꯒꯦ ꯈꯟꯅ ꯀꯣꯔꯧ ꯃꯥꯕꯨ ꯍꯧꯗꯣꯛꯂꯝ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯄꯣꯝꯕꯤ ꯆꯦꯛꯂꯥ ꯀꯌꯥꯅ ꯌꯀꯥꯏꯔꯣꯟ ꯏꯁꯩ ꯁꯛꯇꯨꯅ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯍꯧꯒꯠꯂꯣ ꯍꯥꯏꯅ ꯃꯈꯧ ꯄꯣꯡꯅ ꯂꯥꯎꯖꯔꯤ ꯂꯥꯎꯖꯕꯇꯅꯤ ꯃꯤꯑꯣꯏꯕ ꯀꯅꯥꯅꯁꯨ ꯃꯈꯣꯏꯒꯤ ꯃꯔꯣꯜꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜꯗꯨꯗ ꯃꯤꯠꯁꯤꯡꯂꯗꯨꯅ ꯃꯥꯒꯤ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯇꯥꯔꯛꯂꯤ ꯍꯋꯥ ꯒꯥꯔꯤꯒꯤ ꯈꯣꯡꯖꯦꯜ ꯂꯝꯕꯤ ꯁꯔꯛ ꯈꯨꯗꯤꯡꯗꯁꯨ ꯑꯌꯨꯛꯀꯤ ꯄꯨꯡ 7 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯅꯤ ꯏꯕꯣꯝꯆꯥ ꯑꯃꯗꯤ ꯄꯤꯌꯥꯏꯅꯨ ꯃꯆꯥꯅꯨꯄꯥ ꯃꯤꯍꯦꯟꯕꯒ ꯄꯨꯟꯅ ꯃꯥꯡꯒꯣꯜꯗ ꯆꯥ ꯊꯛꯂꯤ ꯃꯃꯥ ꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯅ ꯋꯥ ꯍꯧꯗꯣꯔꯛꯏ ꯏꯕꯨꯡꯉꯣ ꯍꯟꯗꯛꯀꯤ ꯄꯤꯖꯤ ꯑꯦꯛꯖꯥꯝꯁꯤ ꯍꯦꯛ ꯊꯥꯔꯕ ꯃꯇꯨꯡ ꯏꯃꯥꯗꯤ ꯌꯨꯝꯁꯤꯗ ꯃꯤ ꯋꯥꯠꯄꯒ ꯏꯃꯧ ꯑꯃꯗꯤ ꯄꯥꯝꯂꯕꯅꯤ ꯏꯕꯣꯝꯆꯥꯁꯨ ꯄꯥꯏꯔꯝꯕ ꯆꯥ ꯀꯞꯇꯣ ꯇꯦꯕꯜꯗ ꯊꯝꯂꯒ ꯃꯈꯥ ꯇꯥꯔꯛꯏ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯨꯄꯥ ꯃꯆꯥ ꯑꯩꯈꯣꯏꯅ ꯀꯜꯂꯤꯉꯩ ꯅꯪꯒꯤ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯁꯤ ꯄꯥꯡꯊꯣꯛꯄ ꯄꯥꯝꯃꯤ ꯃꯇꯝ ꯆꯞ ꯆꯥꯔꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯏꯄꯥꯅ ꯈꯜꯂꯤ
Ichaga khangnazaba miga leiradi aikhoi chatlo haibro natragana ichana pusilage haibro amadi tawba faina mihinba wahangdude ikaigumsu tawi nokfet tawna khumlei aidi PG loiraga homgedi khanmani ado yengsi aigi nupigadi thibirunuko isana khangna pujarake nangi PG tambadudi matamsu yam changkhini handa khalakni khaloi haibasu tamba ngamdri aidi doctor leibak legi machanupi doctor yaiphabido yam nungsiri ichaga sutina dai magi khangnazabaga leitradi ima hekta hairuge khalle mihen bado pisum khazik sukna mama da yingi ibom chana marak thalei mama aidi doctor nurse kaya pamdrebo sengna hairabada thabak tawbidi pamdre nangsu aisu rimsida nurse doctor oiduna leire yumgi kupno lumshin mangamdre masida nachasu doctor amu aisille mauduna doctor amu oirabadi yumsidi kanani yingsinbine makhoi papung yumgidi thabak sunaba ama thamlaga loire kaino makhoi gi tungi punsida wakhal mon chana na hingsa hubaduna phatrane isa haire mathantani tazob tabzo napchobi ma lawbasu hek tallido aidi mihen basu cha kaptu thakpaloiduna mangakte yaliba towel machaduna machindo taithok na hairei aigi nupidi aina pama purakni bap yam phabirunu konoi ai pung ma pande duty le chak to hotel da charagi ima si hairam laga hagot khrei ibom chana makha tarai mama nang wahaidu kaino ma yauriko manem phattabiga di oirakanu ko hanu thangda chai ki da tawnu ani mawangi wakhal chenbadi aidi yaroiko ichana pamna purakpa imaudu aidi yadoribani aduda aidi imungse mi leizadabagi thabak tawdaba gyan taba imau pamjabagi wani piyaino machin hairap pairaga ai su khangida makhoi papung sum pamjabagi hairiba haiduni isagi tungi punsida nungai sanaba isana purakpa imaubu aina kaidobagi tathina tawganiya fei adugi wakhal dubu leiradi somda chingarelgi yumdani chakhumda Indira chak thongba loisilamlaga thorei sofa kaduda tomal amadi machanupi thoi phamduna mapaga phone yingminei thoina baba sigi phone se si iPhone se leibiu ko bil hek phangbaga yam phajai base ichagi bu leidradi kaino ado tuye parikha sida loikhisi bil phangbu phangdaba ipana soidana leini school exam phok noidri ngai banga moroi chok Indira thorak tuna famthei nang na iPhone amu paininga bro chak su loire nabung dom ta hudo su sala brush hek tawbaga chak chabasi tawnu ma khongoi haibasi yade ba masina horen na hawi ga hawti ga tawrani tomalna ihe hosu phawba hogotribrne masibo aidi hogot khabra khallaga isa tombi nabung do hawdo biro chalo ahing lairik pa bagi waramani thoi so hogolaktuna tamo hawdo pe thabak sina aigi oira dawni tawrise nacha nupa oza se school chatpadana thingi tawrani asibudi sandini na phari hai ayuk sidai sau tawnu thoi su makhadi tadre hekta mabung ko dana kakhi tomalna masina karom thu odoino nupi thiro su yade thabak si masial namsillaga tawhalle hojikti aisu imauga do pamabani hai su haibani nupi thiro na taklibani adubu mana thu oba mekta khumakani mapana ngaura iduga hairadi onthokna sana khidre ihe aingonda mu ansilaglabra amon ma mi lairu nu haidu kaunu hojikti thabak tawrabani na nupi ababasu khalam khini karino ibungu mi hen badaga khara hangdo hangbudi hange aidi isa sayon bidubu imu oino onthokna pamkre masak nungsiriba baga siyam chana zabani masak matawbudi adum yai aduda madugi nupi machado irang amadi itau tawi film nunglam ka su khara tawdaine maithongi phajaba ngaktana nunglongi mataw lepadi yadri nachanu pada pamadi thigalo hayo Indira noklaga makhoi babagi wata sidi marobon thokna laikre thamoi dinaradi yareda yam henjin su khanbirurano masidi aibo mu phataba tahaline aina nang lawbadabu kari yinglaga lawkige nangi mai thong nangi thamoi du da natro thaina di aikhoi noisu
ꯃꯤꯁꯦ ꯂꯣꯏꯅ ꯆꯝꯂꯝꯃꯤꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯑꯆꯝꯕ ꯃꯤ ꯊꯤꯕ ꯂꯨꯔꯕꯅꯤ ꯃꯣꯕꯥꯏꯜꯒꯤ ꯖꯨꯛꯅꯤꯅꯦ ꯐꯦꯁꯕꯨꯛꯁꯤꯗ ꯌꯦꯡꯍꯩꯗꯕ ꯎꯍꯩꯗꯕ ꯉꯥꯛꯇꯅꯤ ꯎꯔꯤꯕ ꯅꯪꯁꯨ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯂꯩꯁꯥꯕꯤꯅ ꯃꯐꯤ ꯆꯦꯛꯁꯤꯜꯂꯛꯇꯕ ꯏꯖꯠ ꯂꯩꯔꯛꯇꯕꯁꯤꯗ ꯅꯨꯄꯥ ꯅꯍꯥꯁꯤꯡꯁꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯗꯣꯏꯒ ꯃꯁꯤ ꯎꯕꯗ ꯑꯩꯗꯤ ꯄꯪꯀꯤꯗ ꯀꯤꯔꯕꯅꯤꯅꯦ ꯍꯣ ꯑꯍꯣꯡꯕ ꯅꯥꯏꯕ ꯃꯤꯑꯣꯏꯕꯅꯤ ꯑꯗꯨꯃꯛ ꯍꯣꯡꯂꯛꯄ ꯃꯁꯥꯅ ꯇꯥꯕꯅꯤ ꯅꯨꯄꯤ ꯈꯔꯅ ꯃꯐꯤ ꯀꯣꯝꯃꯦꯅ ꯅꯨꯄꯤ ꯄꯨꯂꯞ ꯆꯦꯟꯊꯕꯗꯤ ꯂꯥꯟꯒꯅꯤꯗꯣ ꯃꯄꯥ ꯃꯃꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯧꯔꯛꯏꯕ ꯏꯆꯥꯁꯤꯡꯒꯤ ꯑꯐ ꯐꯠꯇꯕ ꯇꯥꯛꯄꯤꯅꯕꯒꯤ ꯃꯇꯝꯕꯨꯗꯤ ꯂꯩꯇ꯭ꯔꯕꯅꯤꯗ ꯅꯣꯡ ꯉꯥꯟꯕꯒ ꯇꯨꯏꯁꯟ ꯅꯨꯃꯤꯠ ꯇꯥꯕꯒ ꯇꯨꯏꯁꯟ ꯍꯜꯂꯛꯂꯒ ꯐꯣꯟꯗ ꯑꯗꯨꯝ ꯃꯦꯠꯇꯨꯅ ꯂꯩꯕ ꯆꯥꯛ ꯆꯥꯔꯝꯗ ꯉꯥꯏꯍꯥꯛ ꯎꯅꯕꯁꯤ ꯅꯠꯇꯅ ꯏꯆꯥꯁꯤꯡꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕꯒꯤ ꯇꯟꯖꯥ ꯐꯪꯉꯛꯇꯕ ꯑꯐ ꯐꯠꯇ ꯇꯥꯛꯄꯒꯤ ꯃꯇꯝ ꯂꯩꯔꯛꯇ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯑꯅꯤꯡꯕꯗꯨꯗꯤ ꯇꯧꯅꯔꯦꯗꯣ ꯑꯗꯣ ꯏꯕꯦꯝꯃ ꯁꯥꯌꯣꯟꯕꯤꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯏꯃꯤꯠꯁꯤꯡꯅ ꯎꯔꯒ ꯂꯥꯛꯂꯕꯅꯤꯅ ꯃꯥꯒꯤ ꯃꯕꯨꯛ ꯈꯪꯉꯤꯗꯣ ꯍꯣꯏꯅꯦ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯃꯃꯥ ꯏꯆꯥꯗꯣ ꯑꯩꯁꯨ ꯅꯨꯡꯁꯤ ꯐꯩ ꯃꯥ ꯄꯥꯝꯗꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯃꯥꯅ ꯂꯣꯏꯅꯔꯤꯕ ꯆꯠꯂꯤꯕ ꯄꯨꯜꯂꯤꯕꯁꯤꯡꯗꯣ ꯅꯆꯥꯅꯨꯄꯥꯅ ꯃꯥꯕꯨ ꯈꯟꯖꯔꯝꯃꯗꯤ ꯈꯔ ꯊꯤꯒꯠꯄꯅ ꯐꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ ꯍꯣꯏꯁꯤ ꯅꯆꯥꯅꯒ ꯇꯥꯔꯒꯅꯦ ꯂꯥꯟꯅ ꯈꯜꯂꯅꯤ ꯇꯣꯛꯂꯁꯤ ꯀꯣꯔꯧꯅ ꯂꯥꯟꯁꯤꯟꯒꯦ ꯐꯪꯗꯕ ꯃꯅꯥ ꯄꯨꯡꯕ ꯎꯄꯥꯜꯁꯤꯡꯗ ꯊꯠꯆꯤꯟꯗꯨꯅ ꯂꯩꯔꯤꯕ ꯄꯥꯛ ꯆꯥꯎꯔꯕ ꯂꯝꯍꯥꯡ ꯑꯃꯗꯅꯤ ꯃꯔꯦ ꯐꯥꯔꯕ ꯎꯄꯥꯜꯒꯤ ꯎꯁꯥꯁꯤꯡꯅ ꯃꯥꯂꯪꯕꯒꯤ ꯇꯥꯟꯊꯥꯗ ꯍꯥꯏꯅ ꯍꯨꯝꯅ ꯁꯥꯟꯅꯔꯤ ꯂꯥꯞꯇꯛꯅ ꯁꯅꯥꯎ ꯈꯔꯁꯨ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯖꯤꯛ ꯆꯥꯔꯤ ꯃꯐꯝꯗꯨꯗꯗꯤ ꯈꯖꯤꯛ ꯊꯩꯗꯣꯛꯂꯒ ꯃꯤꯑꯣꯏ ꯈꯔꯅ ꯌꯥ ꯅꯣꯛꯇꯨꯅ ꯁꯨꯇꯤꯡ ꯇꯧꯕꯒꯤ ꯃꯃꯤ ꯑꯃꯁꯨ ꯇꯥꯔꯤ ꯃꯔꯛꯇꯨꯗ ꯁꯥꯌꯣꯟꯕꯤꯁꯨ ꯅꯤꯡꯉꯣꯜꯒꯤ ꯆꯣꯏꯖꯥꯏꯅꯅ ꯇꯥꯔꯤꯕ ꯅꯤꯡꯗꯨ ꯌꯩꯕ ꯁꯝꯂꯥꯡꯗꯣ ꯖ꯭ꯋꯥꯏ ꯇꯥꯅ ꯁꯕꯥꯟꯅ ꯂꯦꯡꯕ ꯈꯨꯗꯤꯡ ꯏꯟꯅꯔꯤꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ ꯇꯧꯔꯤꯕꯁꯤꯡꯗꯨ ꯃꯤꯍꯦꯟꯕ ꯑꯃꯗꯤ ꯆꯤꯡꯉꯥꯔꯦꯜꯁꯨ ꯂꯥꯞꯇꯛꯅ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯃꯤꯍꯦꯟꯕꯅ ꯉꯔꯥꯡꯗꯒꯤ ꯐꯣꯟꯗꯤ ꯄꯥꯏꯔꯛꯇꯦ ꯑꯗꯨꯒ ꯁꯤꯗꯅ ꯃꯌꯥ ꯏꯍꯤꯒꯠꯇꯅ ꯂꯩ ꯏꯔꯥꯡꯅ ꯄꯥꯝꯃꯤꯕ ꯏꯔꯥꯡ ꯇꯧꯔꯨꯔꯒꯅ ꯂꯦꯝꯖꯤꯟꯅꯗꯅ ꯃꯁꯤ ꯑꯩꯅ ꯏ ꯀꯥꯔꯛꯇꯅ ꯉꯁꯤ ꯀꯣꯛ ꯆꯦꯟꯗꯣꯏꯅꯤ ꯌꯦꯡꯉꯨ ꯏꯇꯥꯎ ꯅꯪ ꯑꯝꯇ ꯇꯞꯊꯒꯣꯗ ꯑꯩ ꯐꯖꯅ ꯍꯥꯏꯒꯦ ꯀꯩꯗꯧꯔꯒꯦ ꯅꯣꯏ ꯑꯅꯤꯁꯨ ꯆꯍꯤ ꯐꯥꯅꯗꯤ ꯈꯪꯅꯈꯣꯗ ꯀꯥꯏꯗꯒꯤ ꯆꯍꯤ ꯐꯥꯅ ꯈꯪꯅꯕꯅꯣ ꯊꯥ 5 ꯃꯥꯅ ꯑꯣꯠꯂꯤꯁꯦ ꯑꯩ ꯈꯥꯡꯂꯥꯛ ꯉꯝꯗ꯭ꯔꯤ ꯃꯇꯝ ꯍꯥꯏꯔꯦ ꯐꯖꯅ ꯄꯤꯔꯣꯏ ꯃꯥꯅ ꯍꯥꯏꯕ ꯌꯥꯗꯕ ꯑꯃꯠꯇꯁꯨ ꯌꯥꯎꯗꯦ ꯑꯦꯜꯕꯝ ꯅꯝꯅꯤꯡꯉꯦ ꯍꯥꯏꯔꯦ ꯅꯝꯍꯜꯂꯦ ꯑꯦꯜꯕꯝ ꯅꯝꯃꯕꯅꯤꯅ ꯃꯤꯅ ꯃꯁꯛ ꯈꯪꯅꯔꯛꯄꯗꯩ ꯅꯨꯡꯉꯥꯏꯇꯗꯅ ꯑꯥꯏꯐꯣꯟ ꯑꯃꯁꯨ ꯄꯥꯏꯍꯟꯅꯤꯡꯗꯅ ꯂꯩꯕꯤꯔꯦ ꯃꯌꯥꯝꯅꯁꯨ ꯃꯥꯕꯨ ꯄꯥꯝꯅꯕ ꯃꯇꯧ ꯎꯕꯁꯤꯗ ꯑꯩꯁꯨ ꯄꯥꯈꯠꯂꯤꯅꯤ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯅꯤꯡꯕꯩ ꯅꯠꯇ꯭ꯔꯣ ꯏꯇꯥꯎꯗ ꯍꯥꯏꯅꯕꯤꯌꯣꯅ ꯒ꯭ꯔꯤꯒꯤ ꯇꯛꯏꯗꯣ ꯁꯤꯗ ꯃꯥꯅ ꯄꯦꯟꯗ꯭ꯔꯤꯁꯦ ꯀꯩꯅꯣ ꯁꯤꯅꯤ ꯆꯤꯡꯉꯥꯔꯦꯜ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯅꯨꯄꯤꯒꯤ ꯊꯃꯣꯏꯗꯤ ꯌꯥꯝ ꯂꯨꯕꯅꯤ ꯑꯔꯪ ꯑꯔꯥꯛ ꯉꯥꯛꯇꯅ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯃꯣꯏ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯕ ꯃꯥꯕꯨ ꯁꯦꯟꯅꯖꯕ ꯃꯥꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯈꯪꯗꯣꯛꯄꯅ ꯅꯪꯒꯤ ꯅꯊꯧ ꯑꯣꯏꯔꯗꯣꯏꯅꯤ ꯑꯁ ꯑꯗꯨꯗꯤ ꯂꯣꯏ ꯇꯧꯔꯦꯗ ꯃꯥꯅ ꯄꯥꯝꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯅꯨꯡꯗꯥꯡ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯕꯗ ꯈꯤꯇꯪ ꯔꯣꯃꯥꯟꯁꯀ ꯇꯧꯁꯤꯜꯂꯨꯕꯁꯦ ꯍꯩꯅꯗꯦ ꯈꯔ ꯍꯥꯏꯅꯤ ꯈꯔ ꯂꯦꯝꯃꯨ ꯈꯔ ꯍꯥꯏꯔꯛꯅꯤ ꯐꯣꯟ ꯊꯝꯃꯒꯦ ꯈꯔ ꯍꯥꯏ ꯅꯣꯡꯃꯇ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯁꯥꯕ ꯐꯪꯗ꯭ꯔꯕꯅꯤ ꯃꯃꯤꯡꯇꯒꯤ ꯀꯣꯏꯅꯕꯁꯦ ꯑꯩ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯒꯠꯂꯤ ꯏꯇꯥꯎ ꯇꯨ ꯌꯦꯡꯉꯦ ꯇꯨ ꯑꯩꯈꯣꯏ ꯂꯥꯛꯏꯗꯤ ꯈꯪꯈ꯭ꯔ ꯃꯥꯜꯂꯦ ꯆꯤꯡꯉꯥꯔꯦꯜꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯁꯥꯌꯣꯟꯕꯤ ꯐꯠ ꯂꯩꯊꯣꯛꯑꯒ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯅꯈꯤ ꯂꯩꯔꯤꯕꯁꯤꯡꯗꯨꯗ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ ꯃꯤꯍꯦꯟꯕꯅ ꯏꯇꯥꯎ ꯑꯩ ꯑꯁ꯭ꯋꯥꯏꯗ ꯂꯩꯒꯦ ꯑꯗꯨꯒ ꯅꯪꯅ ꯈꯔ ꯁꯥꯎꯗꯅꯕ ꯊꯦꯝꯃꯨ ꯑꯗꯨꯒ ꯑꯩ ꯀꯧꯁꯤꯜꯂꯣ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯐꯠ ꯆꯠꯊꯣꯛꯈꯤ ꯁꯥꯌꯣꯟꯕꯤ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯅ ꯆꯪꯁꯤꯜꯂꯛꯏ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯅꯪꯁꯦ ꯋꯥꯍꯩꯗꯨꯗ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯑꯃ ꯆꯤꯡꯉꯥꯔꯦꯜ ꯅꯣꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯍꯧꯁꯥꯅꯦ ꯑꯩꯕꯨꯗꯤ ꯅꯪꯅꯗ ꯊꯥꯒꯠꯂꯒ ꯂꯩꯔꯦ ꯑꯗꯣ ꯅꯪ ꯃꯤꯍꯦꯟꯕꯒꯤ ꯀꯣꯜꯒ ꯄꯥꯏꯗ꯭ꯔꯕꯣ ꯃꯥꯅ ꯆꯠꯁꯦ ꯍꯥꯏꯃꯟꯕꯩꯅꯤ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯍꯪꯉꯛꯏꯗꯣ ꯁꯥꯌꯣꯟꯕꯤ ꯃꯤꯍꯦꯟꯕꯅ ꯂꯦꯞꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯒ ꯄꯤꯁꯨꯝꯗꯨ ꯈꯖꯤꯛ ꯁꯨꯛꯏ ꯆꯤꯡꯉꯥꯔꯦꯜ ꯑꯩ ꯍꯥꯟꯅꯁꯨ ꯍꯥꯏꯖꯕꯅꯤ ꯑꯩ ꯈꯪꯅꯕ ꯊꯝꯕꯁꯦ ꯄꯥꯝꯗꯦꯅ ꯑꯗꯨꯕꯨ ꯅꯪꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ ꯃꯥꯏ ꯉꯥꯛꯑꯣ ꯍꯥꯏꯕꯒꯤ ꯑꯩ ꯌꯥꯅꯤꯡꯗ ꯌꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯦꯆꯔꯁꯦ ꯑꯩ ꯄꯥꯝꯗꯦ ꯍꯣꯏ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯥꯒ ꯑꯩꯒ ꯋꯥꯈꯜ ꯆꯥꯟꯅꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯊꯥ ꯈꯔꯁꯤꯗ
ꯃꯥꯅ ꯑꯩꯒꯤꯗꯃꯛ ꯇꯧꯕꯤꯕꯁꯤꯡ ꯑꯩ ꯈꯪꯗꯕ ꯅꯠꯇꯦ꯫ ꯃꯥꯅ ꯑꯩꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕꯗꯣ ꯑꯩꯅ ꯌꯥꯔꯨꯕꯒꯤ ꯑꯩꯒꯤ ꯑꯁꯣꯏꯕꯗꯤ ꯑꯣꯏꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯩꯅ ꯃꯇꯤꯛ ꯆꯥꯔꯒ ꯃꯥꯒꯤ ꯂꯃꯟ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤ꯫ ꯑꯩꯕꯨ ꯌꯥꯝꯅ ꯆꯤꯞ ꯑꯣꯏꯅꯁꯨ ꯈꯜꯂꯕ꯭ꯔꯥ ꯈꯪꯗꯦ꯫ ꯄꯪꯌꯥ ꯌꯥꯗꯧꯕ ꯏꯖꯠ ꯂꯩꯇꯕꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗ ꯈꯟꯕ ꯃꯥꯟꯕ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯈꯔ ꯑꯩ ꯎꯕ ꯉꯝꯃꯤ꯫ ꯑꯩ ꯑꯥꯔꯇꯤꯁ ꯑꯣꯏꯕ ꯄꯥꯝꯖꯕ ꯈꯛꯅꯤ꯫ ꯃꯁꯤꯅ ꯁꯤꯟꯐꯝꯁꯤꯅ ꯑꯩꯕꯨ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯕꯗꯤ ꯑꯩ ꯄꯥꯝꯗꯦ꯫ ꯆꯤꯡꯉꯥꯔꯦꯜꯁꯨ ꯇꯞꯊꯅ ꯑꯗꯨꯝ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯃꯥꯅ ꯅꯪꯕꯨ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡꯗꯗꯤ ꯌꯦꯡꯉꯝꯃꯣꯏ ꯁꯥꯌꯣꯟꯕꯤ꯫ ꯅꯪꯕꯨ ꯍꯟꯊꯅ ꯅꯠꯇ꯭ꯔꯒ ꯏꯖꯠ ꯂꯩꯇꯅ ꯈꯜꯂꯝꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯊꯥꯖꯗꯦ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯃꯟꯕꯒꯤ ꯍꯥꯏꯔꯣꯏꯗꯕ ꯋꯥ ꯁꯣꯏꯗꯅ ꯍꯥꯏꯔꯝꯕꯗꯤ ꯌꯥꯏ꯫ ꯑꯗꯣ ꯅꯪꯅ ꯄꯥꯝꯗꯕꯁꯤꯡꯗꯣ ꯃꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯜꯂꯒ ꯅꯣꯏꯅꯤ ꯐꯖꯅ ꯆꯥꯝꯊꯣꯛꯅꯧꯗ꯫ ꯑꯩꯁꯨ ꯃꯔꯛꯁꯤꯗ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯃꯥꯡꯗꯕ ꯅꯠꯇꯦ꯫ ꯁꯥꯌꯣꯟꯕꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯆꯤꯡꯉꯥꯔꯦꯜꯒꯤ ꯃꯤꯠꯌꯦꯡꯕꯨ ꯊꯜꯂꯛꯏ꯫ ꯃꯥꯕꯨ ꯌꯦꯡꯕ ꯉꯝꯗ ꯐꯠ ꯊꯩꯗꯣꯛꯏ꯫ ꯇꯥꯅꯤꯡꯄ ꯈꯣꯟꯖꯦꯜꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯆꯤꯡꯉꯥ, ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯌꯣ꯫ ꯏꯁꯥꯅ ꯌꯥꯅꯤꯡꯗ ꯆꯪꯁꯤꯟꯈꯤꯕ ꯂꯝꯕꯤꯁꯤꯗ ꯑꯩ ꯂꯝꯃꯥꯡꯅꯕ ꯄꯥꯝꯗ꯭ꯔꯦ꯫ ꯃꯥꯒꯤ ꯂꯃꯟ ꯃꯇꯥꯡ ꯆꯥꯕꯗ ꯁꯤꯡꯒꯦ꯫ ꯑꯩꯕꯨ ꯀꯥꯎꯊꯣꯛꯂꯣ ꯈꯔ ꯍꯥꯏꯕꯤꯌꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯌꯣꯟꯕꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯇꯍꯥ ꯆꯠꯈꯤ꯫ ꯃꯥꯅ ꯆꯠꯈꯤꯕꯒ ꯃꯤꯍꯦꯟꯕꯁꯨ ꯃꯇꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯏꯇꯥꯎ, ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ? ꯆꯤꯡꯉꯥꯔꯦꯜ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯐꯨꯟꯒꯠꯂꯤꯕ ꯁꯣꯔꯗꯨ ꯇꯞꯅ ꯐꯥꯊꯖꯩ꯫ ꯃꯤꯍꯦꯟꯕꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯃꯍꯥꯛ ꯇꯁꯦꯡꯅ ꯃꯀꯣꯛ ꯉꯥꯎꯔꯕꯅꯤ꯫ ꯑꯃꯨꯛꯁꯨ ꯍꯪꯂꯛꯏ ꯄꯥꯝꯕꯣꯝꯗꯣ ꯐꯠ ꯄꯥꯏꯔꯒ, ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ, ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ? ꯆꯤꯡꯉꯥꯔꯦꯜ ꯃꯤꯍꯦꯟꯕꯒꯤ ꯃꯈꯨꯠꯇꯨ ꯍꯥꯏꯐꯦꯠ ꯃꯥꯒꯤ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯑꯩ ꯅꯪꯒꯤ ꯅꯃꯥꯡꯗ ꯇꯁꯦꯡꯅ ꯏꯀꯥꯏꯔꯦ꯫ ꯃꯥ ꯅꯪꯒ ꯂꯥꯞꯅꯔꯒꯦ ꯂꯦꯞꯂꯦ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯤꯍꯦꯟꯕꯗꯣ ꯈꯪꯁꯥꯎ ꯁꯥꯎꯔꯛꯇꯨꯅ ꯁꯥꯌꯣꯟꯕꯤꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗ ꯆꯠꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯆꯤꯡꯉꯥꯔꯦꯜꯅ ꯃꯈꯨꯠꯇꯨ ꯐꯥꯔꯒ ꯇꯍꯥ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯑꯝꯇ ꯇꯞꯊꯕꯤꯌꯨ ꯄ꯭ꯂꯤꯖ꯫ ꯃꯌꯥꯝ ꯃꯃꯥꯡꯗ ꯀꯨꯝꯍꯩ ꯑꯣꯏꯕꯗꯨꯗꯤ ꯇꯧꯒꯨꯝꯁꯦ꯫ ꯑꯩꯒꯤ ꯃꯥꯏ ꯈꯖꯤꯛꯇꯗꯤ ꯌꯦꯡꯕꯤꯌꯨ ꯏꯇꯥꯎ꯫ ꯃꯤꯍꯦꯟꯕ ꯈꯣꯡꯊꯥꯡꯗꯨ ꯂꯦꯞꯈ꯭ꯔꯦ꯫ ꯑꯁꯥꯎꯕ ꯁꯛꯐꯝꯗ ꯉꯥꯡꯂꯒ ꯍꯥꯏꯔꯛꯏ, ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯅꯨꯡꯁꯤꯕꯩ ꯇꯧꯕꯅꯤ꯫ ꯑꯗꯨꯛ ꯅꯥꯄꯜ ꯀꯥꯔꯗꯤ ꯊꯦꯡꯅꯕ ꯃꯐꯝꯗ ꯐꯥꯔ ꯄꯨꯅꯤ ꯈꯪꯗ꯭ꯔꯤꯌꯦ ꯃꯥ꯫ ꯒꯥꯔꯤꯗꯨ ꯁꯥꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯀꯥꯈꯠꯈ꯭ꯔꯦ꯫ ꯆꯤꯡꯉꯥꯔꯦꯜꯁꯨ ꯇꯞꯅ ꯒꯥꯔꯤꯗ ꯀꯥꯈꯠꯈꯤ꯫